School khara CBSE da affiliation pire haibadu achumbo oiramlei. Manipur da haukiba May 3 dagi thoklakpa irang asigi manungda Churasanpur amadi Kangpokpi da leiba school khara Central Board of Secondary Education CBSE da affiliation pire haibadu achumbo wafam oiramlei. Hiram asigi matangda Manipur laingakna de no objection certificate NOC pikhiba leite haina phongdokhiba leirabanei. Adubu Education Minister TS Basanta Kumar na ngarang dagi official kharaga loinana Delhi da leiduna thijinba haukhre. NOC yaudana CBSE da affiliation piramba sing kana no haiba thijillaba matungda logi oiba sairak piga nei state ki NOC yaudana CBSE da affiliation piba yade haina Education Minister TS Basanta Kumar na phongdorokle. Panba yabade ngarang Kangpokpi amasung Churasanpur da leiba sarkar school sing CBSE da affiliate tawre haina social media da viral oirakhiba aduda Miyamgi mafamda laingakna separate administration pikhrabra haiba langtaknaba wahang lainariba nei. Hiram asida laingakna senariba official singbu oigera natraga sasinaba sahi tawduna CBSE da affiliation tawbagi thabakta senaba singadu athuba matamda sairak piduna khoisaunarba miyamgi pungning fathabam thoe.